अहानबद मरुओइबा पाव स्टेट मशीनरी कदाइदा सिजिन्नरिबगे लानथोक्लिबा मफमसिंगदा इमा इबेन सिंगना तुमदा चादना कोचिन चेलिबा असि बीजेपी लेंगाकना मखोइदा सिनरबरा हाइना ऑपोजिशन पार्टी तराना हंगले असम राइफल्स ना मिचम मियामदा नोमैना डायरेक्ट काप यादे मरा लेबसिंगी मथक्ता एक्शन लौखटकदबनी हाइना सिटीजन्स फॉर जस्टिस ना तक्सिलक्ले अमदी मणिपुर की चिंग अमदी तमगी मियाम मरक्ता चप मानबा लैंड लो अमा चना हननबा MLR and LR Act सेमतोक ननबा सगोलबन AC के MLA 𝐷𝐾𝐸 MLA पुनमक्ता अपील तौख्रे नॉर्थ ईस्ट विंडो टीवी ना संदोक्तरिबा नुंथिल की पाव सिबो मीटिंग ताबिरिबा पुनमक्पु चैप्लिना मैस्नामने कोंगलोना खरमजरी हौजिक पाव सनोकना पिजरी था मरी हेंजिलक्लबा मणिपुर की इरांग असि येंगदुना लेरिबसि डबल इंजिन के लेंगाक असिना सिविल सोसाइटी ऑर्गेनाइजेशन सिंग अमदी इमा इबेन सिंगदा लेंगाक ngakpiro haina sinakhrabara thabak tawba ngamdrabadi miyamda surrender tawbiro haina political party tarana phongdokri ngasi Congress babanda opposition political party tarana sinduna pangthokiba paugi mifamda hanagi chief minister amadi CLP leader Okram Ibobin hai Supreme Court ke observation da Manipur da law leitre haibasida loirabani masida paliba BJP lengakna majamasu khara natana normal sida hanjilakle hariba asibu miyam di karimata khanglam loi haina haribara state lengakna law and order maintain tawba miyam gi punsi amadi lanthum ngak senba haibasi state subject ni thamari helaba irang asida Manipur lenga ke leizariba machinery sing kadaida sijinnaribage lanthokliba mafam singda ima iben singna tumda chadana kochen cheliba si BJP lenga na makhoida sinaduna tohalibara लेंगाक ना ngakpa ngamloidaba oirabadi surrender tawduna civil society organization amadi ima iben singda sinabiro member manga leiba opposition party na karisu tawba ngamdre nganglabsu tabide ibobina makhatana hai lo chatpa leibak amada phongna drug lalonba popi thaba kayabu thingba haibase lengaki mathau natro lana sida Assam Rifles na nak naina thabak tawribasi thingadabani Ministry of Home Affairs Amit Sahage makhadagini Assam Rifles leiribani thamari chatharakliba lanasla unified command amadi home minister na kari yengsil labage haina hangle state government se law and order maintain tawba aduga life and property protect tawba haibase masi akoina opposition haijebante praja singna hena khangbirabane state subject ni law and order protection of life and property haibase state subject ne aduna state government sina state ki subject ki moi purview ki makha da leibase ngasi bawda thamari helabse kari tawrino masi akoisu gyan ta de maru oina ima iben singna akoi lan chatli bani or natraga Manipur kannana ba chatli bani haibase masi thamari romda ima iben singna tumdana chadana ahing yarektana tawhali bise masi state government sina kaya yamna kuina tawhun gi gidorinwa ima iben sing or natraga civil society organization da Manipur gi bhar Manipur gi lengak pagi se moida pura sinagrab jala moi Assam Rifle thaba amta leite international boundaries noina ngakada bani no thammineba ashok luba organization se sina international borders leida ngapasda mapani aina yadav sang panataba Manipur da leiribas leida impartial oina tawdana partial oina mission naina tawragadi state governments na kari yengaga leibiri banowa machine ba paidagi maru oibase adu machi Assam Rifle na yamna excesses oiba tawham thoktaba mi hatpa or natragana ayam phuba chaida torture tawusidi koi political party tara dagi maruina central gi organization amana madu torba ta the strongest term da koi condemn tawe Paugi mifamatuda CPI gi state secretary L Sotin Kumar na hai Myanmar dagi niyam lana changsil lakliba kuki terrorist sing na su agreement chatnaraba fawbada khutlai paidana micham miyamda onsinduna nomai kapliba sida Union Home Minister na wahai amata haidaba asibu Manipur gi miyam asi sijakro haibara haina hanglakli Assam Rifle gi bathakta ngasigi pali blenga asigi cabinet na yamna condemn tawiga haiba yamna marga wahi khara haiba प्रजान साउदनबा खर ताटपाट खर तौ मदुन यारो खुदक त जुडिशियल इन्क्वायरी तौनबगी थबक
Assam Riflesigi Manunda no make after me Halibu Kambusi, Faraga, Dandi Pinabaki Tabak, Adulena, Kendra Home Ministry, Makadale, Assam Rifles said, Kudakta, Lokto Hanabagi, Akanba pressure, step Denga on the white dog of Pigado. Paro Dengana Tari Belami Singum Fu, Hanadermaba, Sam Rifles, Moiga Cookie, Narco, terrorist Kambusing, Lutuna Rakanda, Landavi, Film Sanction. भारत की प्राइम मिनिस्टर मक्सो अखोई मिशन द लेते होम मिनिस्टर सो अखोई मिशन द लेते हुजिक सथरी ब था मरी गिलान फम से द होम मिनिस्टर का कुकी लालो लु कांबू की ग्रुप सिंगा कयारा खनु नगरे बा चार्टर फ्लाइट थारक न दिल्ली द कवर कान फमी नगरे सिब होंग न बथबक लो लान तौना ना अदुंबा लान तौरी ब कांबू सिंग फमिन न बा भारत सरकार भारत की होम मिनिस्टर सितोपम थोक थोक दे वारी सागे हरगदे आहान बदल लान लेफन बताए Torbung Banglada, Cookie Asiba, Moyam, Fungani, and Domatamda, Mayam, Praja, Lissing Kayan, hold to Yaroi, Hivatamda, Music La Lori Kangu singer, Cookie La Lulu Kangu singer, Moi, a quick Watade. Adobo, Home Minister da, Unaraka, the Wari Shamatam, the Torbung Banglada, the Torno, Harakpakanda, Madugi Pumbamdo, and Doki. Aduna di, Home Minister na, shoe the lady Bakangus in the ground, Gatripamadu, Yaroi. Other land could the lepo, what is Hazi, Himatam, the Kari Moyaro the Gaba. Muna land in Chenby Pim do Shatter Ibese, Damhena, be finding out about Bastam, my own. Palelda Assam Rifles personal singna mija miyam da on sinduna nongmaina direct kaptuna mi hatpa amadi mioi kaya sokhan ba haibasi lone yade asigumba ka henba thawong chathariba AR gi thawong asida state asige mapu oiriba state cabinet na khudakta action lokhatpagi mahuta condemn tawi haibasi chahi sigi oina khwaidagi nokningba makhalgi phagi amani haina Citizens for Justice Manipur gi chairperson Khaidem Manin haikre Citizens for Justice Manipur na sinduna ngasi press club ta pangthokiba press conference amada Khaidem Manin hai state cabinet haibasi Manipur state ki mapuni adubu state asigi mapu oiriba cabinet miphamna thokriba thodok adugi judicial inquiry ama chathanaba thabak lokhatpa FIR pandana thodok adugi marik chumba report home minister da thabagi mahuta condemn tawi haibasi khwaidagi nokningba phagi amani Thodok asiga mari lainana Citizens for Justice Manipur na Manipur High Court ta PIL ama tharagani haiki Mahangna High Supreme Court na Manipur asi rule of law leitaba law chatnadaba state amani haikrabani state asida article 355 chatnade haidabasu article asigi oifom thokpa central process kaya chathaduna paramilitary company kaya thazilakpa leptri Constitution ge taret suba settle da state lengak na law and order ngakpa ngamdrabidi central force kaya sizinaduna lengakpa yai haiba leirabasu Manipur gi law and order asi karino haiba mayik sengna khanghande Manipur da matam sangna leiduna thabak tawraklaba Assam Rifles na miyam da makal kaya ge miyot minai chathari apspa lisingama chamapan yangkhai nipan Chatnariba mafamda miyamgi mob thokpada ningthizana control togadabani tangai fadrabadi tear gas mob bomb sizinaba natraga blank fire tawba fawba yai adubu Assam Rifles na direct nomaina kapagi thawong adu kanadagi ayaba lobano haibdu state cabinet na thigatuna miyamda khanghangadabani haiki Manipur ge hausi correctly ba fibam asida Manipur miyam da chap manaba meeting da yengadaba land law ama lehanba mathau tai haina Manipur Legislative Assembly gi member 𝐷𝐾𝐲𝐸 Singh na phongdukri wafamasi mahak na Manipur Legislative Assembly gi member Singh na land law asi chana hanana amata oina punsinana ba amadi support taunana ba ikhiba cherol amada phongdukhibani Cherol asida English singa machamapan marifunipan marifutarada matamadugi Chief Minister oiramba mahaki mapabung 𝐷𝐾 Jai Chandra Singh na MLR and LR Act asi chana hanaba amadi bill adu ayatba amata leitana pass taunana ba tongan ba chingi village chief Singh stakeholder Singh amadi legislature Singh ga warisanaki adumanamak matamadugi tamgi legislature yauna majority legislature Singh na yadabadigi bill adu pass tawbada apanba pikhibani hairi Amaromda tribal leader, politician, businessman, village chief Singh na ek asi pass tawrabadi tamgi miyoy Singh na chingda khunda salaklani haina wakal sagatli.
amadi hariba luchingba singna tamda nungaina laithokli loinana lairaba chinggi mioi singdi proper land revenue law leitaba amadi makoi customary law gi matung ina lamsing ase village chief amasung ate luchingba singgi oibana chap manaba khudong chaba amadi nungaiba adu fangde maramasina MLR amadi LRX ase manipur pumbada chana handuna masa masagi lamda land right phanghanbata natana revenue record ningthina thamduna chingi district singda illegal immigrants singna settle tawriba asidagi ngakthokpa ngamgani hairi member khuding magna MLR amadi LRX asi chana handana ba hotnaminasi act asi parliament ki oibana masibu parliament ta implement tawnaba amata oina changsin minaba mathau tai haina MLA RK imona phongdokki Tha asigi nipanda Assam Rifles na palelgi laimanai chingzinda nongmaina kapada laikhidraba salungfam maning laikai soibam nanau chehi kontra tareke thawai yaudraba hakchang miyamna JNMs ki moktagi lauduna aroiba mathau mangam pangthokri Assam Rifles na chathakiba tamthiba thawong adugi mayokta semkiba JSC against the brutal killing of soibam nanau singh by 26 sector Assam Rifles na ngarang nungthil miyamga loinana moktagi puduna lakpada National Highway 102 da lambigi nakyata miyamna ngaiduna leinakhi amadi nanaugi thawai yaudraba hakchangda leisu katuna ikai khumnaba utkhi Wangzing kaithel mahaki pongna fam lamdam salungfam phawbagi lambidasu miyamna thokna raktuna laikatki salungfam gi mafam khuding koina chatuna athoba nanau miram lenda amuk halakho haiba kholau lauki laikhidraba soibam nanau gi JSC ga ngarang chief minister N Biren ga unaraba matung JSC na thamkiba demand sing misi asiga mari lainana judicial inquiry toba manipuragi Assam Rifles lauthokpa thodok aduda chenaba AR personnel sing cherak piba laikhidraba nanau gi imungi miyoida thabak ama piba haiba sing asida chief minister na thazaba pirakpa amadi lupa lakh taragi ex gracia su pigani haibana chingbada yanabadagi jitengi asiba hakchang lauduna mathau mangam pangthokpani haire Ningsingba yabadi palelda Assam Rifles amasung miyamga muknaba aduda 26 sector Assam Rifles ke personal singna kablakpa nongmai maruna nanaugi makokta aduga jitengina nangalda pankhibani Jitena thodok thokfam adumaktada laikhidabani nanauna rimsta pukhatlaba matung operation tauba loirakpada laikanaba ngamdana laikhidabani Tentha apunba loop tenthana taret suba tengbang oina Bishnupur district ke mafam kayada lairiba relief camp singda amadi khungakpa singda mating pangkhri Tentha apunba loop ke members singna ngarang phubala Tronglaubi Naransena Saiton Sunu Sifai Sugnu Bazar amasung ngangkhalawai na chingba tongan ba mafam tareta leiba relief camp amadi khungakpa singda matinggi potlam sing khosinakhi Ngarangi mamang haukiba pung kunmarida Manipurda security force singna thiba humbagi thabak changsin khibaga loinana hariba pungpham asigi manungda luna yadaba miyoi sing mipha mipun amadi khutsu khutlai na chingba phagat khibagi paulai khidrabsu Bishnupur Thoubal Imphal West amadi Imphal East district ta thiba humbagi thabak chathake Thiba humbagi operation aduda miyoi punna listing amaga chartered contract target ke mathakta wahang pahong chathake masigi mathakta tongan ba mafam singda checkpoint chama kontra mathoi thamki haire Numit mangani chupna chathagadaba Assam Legislative Assembly ge autumn session ngasidagi Dispurda nauna sakiba assembly building da hokre Numit mangani asigi manungda government ke maikadagi bill kunhumdoi puthokani masigi manungda anauba bill nipan yauri masigi mathakta hanadagi leiraklaba act tara mangada semdok semjin tawraba yai masigi manungda Assam Panchayat Act su amend tawraba yana leiri Assam da leiriba college khara university thakta pukhananaba bill su station asida khanaraba yari Assam gi Dibrugarh district ki manungchanna lepta kata gi mafam amada ngarang numidang Tata Innova car amaga Haryana gi registration number thetpa Tata truck amaga thengai nabada car aduda tonglakpa miyoi taret leikhidri Laikhidriba miyoi sing adu Guwahati gi ABC da leiba imung ama khaktadagi ngaktani haina police ki paun hai Laikhidriba sing adudi Satish Kumar Agarwal Pompi Agarwal, Krishna Kumar Agarwal, Nirmal Kumar Agrawal, Puspa Surekha Agrawal, Namal Agrawal, amadi Golo Agrawal kawi haire.
Thodok asigi matangda Assam Police na thigatpagi thabak hokre. Aroibada maruoiba pau amuk hana. State machinery kadaida sizinaribage lan thokliba mafamsingda ima even singna tumda chadana question cheliba asi BJP lengangna makoida sinarabara haina opposition party tarana hangli. Assam Rifles na micham miyam da nongmaina direct kapa yade maraleba singi mathakta action lokhat kadabani haina Citizens for Justice na taksilakli. Amadi Manipur gi ching amadi tamgi miyam marakta chap manaba len law ama chana hananaba MLR and LRX semtong naba sagolban A sige MLA 𝐷𝐾 na MLA pungnamakta apil tokre. Hauziki oinadi matang asda Northeast Window TV ki Manipuri pau loisinjare numidang wairam gi pung mga gi English news ta ahenba anoba pau amupudana lakjege miyam na meeting tabiyo amukasahana CHAPLINA MAISNAM na